Laibak ngakpada yauriba minister amana English ta piriba manifesto asigi wahanthok khangdragadi akhangba singda tanabiraga ngangbiyu haina Manipur Pradesh Congress Committee Legal Department ge chairman S.Shyamcharan na phongdorakle wafam asing asi BT road ta laiba Congress bhavan da pangthokiba pau gi bifam amada phongdokhibani mahagna makha taraduna hai losing watpa ama gumna BJP ke maru oiba karyakarta laibak ngakliba minister singna Congress ke manifesto da Manipur thugaina ba wafam yawi haina hek palliba wafam ase akhanga hai singa kupna khanabiraga matungda ngangbiyu manifesto da iriba warol sing adugi wahanthok khanglaba matungda Congress party da jbiu haiki Opposition leader Rahul Gandhi ke Manipur ge khongchata ITLF na memorandum ama leader bu pishan khiba adugi wahanthok munna khangbiu Congress party ka Myanmar kuki singa pulaga Manipur thugaina bahonari haina miyam da lana uhana bagi fibam laktiba ase laibak thibani ITLF ke memorandum maduda Congress party ke manifesto da phone khiba Congress na lengak pairabadi tangdu leita ba halakna ba honagani hai khiba wafam adu soidana hona birakani haibagi thazaba lei haiba wafam aduni pallibadu Adubu madugi ona tainabada aranba kaya ama haizinduna lana sandokliba asi topiu lana sandokliba kaya asi khanaduna leibagi bahutta matau karamna leibak asi kaidana bahotna sige haina khanbiu India ki Prime Minister Oirambi Indira Gandhi na hairamba ngangba khara halaga thabakna hena utse haibagi wafam adu akhoi punna kaugumsi sugi matangda paladuna mahagna makha taraduna hai Congress party ga su taunarambadagi Manipur lan asi thoklibani hairagadi chahi ama hena waraklaba kaya asigi awaba ubituna tangdu laitaba purakpagi mahutta mahakna chatharaktuna leiri ona tainana uchi da tainaba Congress ta tainaraga leibagi mahutta leibak ngakpiu Manipur asi machet tana kaigadabagi kanbiu Manipur hena chawkhanaba thabak thoram paikhadu university ge mahairoi singgi punsi mangan biganu proper governance create to be haiba wafum phongdoki Indigenous tribal leaders forum na Manipur nataga Bharat ta Congress ki sarkar la abadi mo changjera pagi athadong na ikoi di uyewa ikoi lanjere changjera age ikoi ngakti haibagi atha oina ui manam dei mayam punang thamjage wafam simakchu ai pajage na manasu akoi ikai khunni ba bungo mantri ne su pathoki manifesto da yauriba Manipur gi praja punamak na yanaraga amuk tangdu leita ba khanjal halakani if aikona sarkar pairabadi haiba wapam siga it is a very correlated mari yam leinai kari haina leinari ba mari ai mayam da thamjage in order to achieve our socio economic and political goals EMP की election तलाइन पांच हुबदा मणिपुर दगी represent तौना नबगी दमकता प्रोफेसर थकोइजम ओजा बिमोन खनगी बसे इलेक्ट्रॉनिक्स हाइब्रा मीडिया हाइब्रा लेरग खनगी बनी हाइब स्टेटमेंट अमा याम चौकना थम्मेबा हुरान बसिंसे करमाइ तो हुरान इबनो हाइबसे मोदि एक्सपर्ट ओइबनिना खंगेबा साइकिल हुरा मना साइकिल हुरा मना करमाय हुगी ये से खंगी गाड़ी हुरा मना करमाय हुरा गी से खंगी लाइक इबुंगो इकाय खुनजरिबा मंत्री दुना मीडिया सोशल मीडिया लैरगा कागी गनी हाइबसे दे आर ऑल हुरा ग कागी बजा ला हाइबसे इट्स माय क्वेश्चन